Hello guys, welcome back to our channel. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ blindfold makeup ꯇꯧꯔꯛꯀꯦ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯣ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯅ ꯀꯦꯒꯦ ꯌꯦꯡꯉꯁꯤꯀꯣ. ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯕꯗꯤ ꯑꯣꯏꯔꯣꯏꯗꯅ ꯑꯗꯣ ꯈꯤꯇꯪ ꯀꯅꯥꯅ ꯍꯦꯟꯅ ꯈꯨꯠ ꯅꯥꯜꯂꯤ ꯌꯦꯡꯉꯁꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ. ꯌꯥꯝꯅꯗꯤ ꯄꯨꯊꯣꯛꯇ꯭ꯔꯦ, ꯆꯥꯎꯔꯥꯛꯄ ꯑꯃ ꯄꯨꯊꯣꯛꯑꯦꯀꯣ guys. ꯁꯤꯒꯩꯁꯦ ꯑꯗꯨꯝ ꯃꯥꯟꯅꯕ ꯃꯥꯔ ꯍꯥꯏꯐꯦꯠ ꯈꯪꯍꯧꯔꯁꯦ. ꯁꯤꯗ ꯁꯤ ꯂꯩꯔꯦꯁꯦꯀꯣ. ꯌꯥꯝ ꯆꯦꯠꯇꯣꯔꯤ. ꯎꯕ ꯌꯥꯝꯀꯣ. ꯑꯩꯁ ꯉꯥꯏꯈꯣ. ꯌꯥꯔꯕ? ꯕ꯭ꯔꯦꯟꯒ ꯂꯣꯏ ꯐꯥꯛꯇ ꯉꯥꯏꯈꯣ ꯈꯔ ꯆꯦꯠꯂ. ꯎꯗꯕ ꯅꯠꯇ꯭ꯔꯥ? ꯀꯌꯥꯅꯣ? ꯎꯔꯁꯨ ꯎꯗ꯭ꯔꯦ. ꯀꯌꯥꯅꯣ? 30. ꯀꯌꯥꯅꯣ ꯍꯥꯏꯔꯛꯑꯣ. 5. ꯑꯗꯨꯗꯤ ꯁꯦ ꯑꯩꯅ ꯄꯤꯁꯜꯂꯛꯑꯒꯦ. ꯍꯣꯏ ꯅꯪꯅ ꯄꯤꯔꯛꯑꯣ. ꯃꯣꯏꯆꯔꯥꯏꯖꯔ. ꯀꯩꯅꯣ ꯃꯣꯏꯆꯔꯥꯏꯖꯔꯒ ꯇꯩꯗꯣꯏꯕ. ꯅꯈꯨꯠꯇꯤ ꯍꯥꯝꯃꯦꯀꯣ? It was at this moment that he knew he fucked up. ꯍꯥꯟꯅ ꯀꯩꯅꯣ? ꯐꯥꯎꯟꯗꯦꯁꯟ ꯂꯧꯔꯒꯦ. ꯁꯤꯗꯤ ꯌꯥꯝ ꯉꯧꯕꯗꯣ ꯃꯥꯜꯂꯦ. ꯀꯩꯅꯣ? ꯐꯥꯎꯟꯗꯦꯁꯟ ꯕ꯭ꯔꯁ ꯄꯤꯔꯛꯎꯔꯣ? ꯄꯤꯔꯛꯀꯅꯣ, ꯑꯩ ꯊꯤꯗꯣꯏꯅꯤ ꯀꯩ. ꯁꯤ ꯐꯥꯎꯟꯗꯦꯁꯟ ꯕ꯭ꯔꯁꯅꯦ ꯑꯩ ꯈꯪꯉꯦ. ꯍꯥꯏꯗꯤ ꯎꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯀꯩꯅꯣ ꯋꯥꯠꯇ ꯉꯥꯛꯇ꯭ꯔꯤꯁꯤꯕꯨ. ꯌꯦꯡꯒꯅꯤ ꯀꯩꯅꯣ. ꯀꯌꯥꯝ ꯈꯨꯠ ꯅꯥꯜꯂꯤ ꯅꯥꯟꯗꯦ. ꯁꯤ ꯌꯦꯡꯉꯒ ꯃꯤꯅꯒ ꯂꯦꯛꯅꯔꯛꯇꯣꯏꯔꯕ? ꯍꯣꯏ. ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯐꯥꯎꯕ ꯍꯥꯏꯁꯦ. ꯄꯤꯁꯨꯝꯁꯦ ꯌꯧꯍꯜꯂꯣꯏꯒꯦ ꯇꯧꯕꯅꯦ. ꯄꯤꯁꯨꯝꯁꯨ ꯌꯦꯛꯇꯣꯏꯅꯤꯗꯅꯦ. ꯄꯤꯁꯨꯝ ꯌꯧꯍꯜꯂꯣꯏꯒꯦ ꯇꯧꯕꯅꯦ. ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ. ꯕ꯭ꯔꯁꯁꯤꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯀꯣ. ꯁꯦꯟꯇꯔꯗ ꯑꯝꯇ ꯄꯤꯕꯤꯌꯨ. ꯍꯥꯏꯗꯤ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯐꯤꯅꯤꯁꯤꯡ ꯑꯣꯏꯗꯕ ꯌꯥꯗꯦꯕ. ꯍꯥꯏꯗꯤ ꯗꯥꯎꯅꯤꯅꯤꯀꯣ ꯃꯥꯏꯁꯦ. ꯗꯥꯎ ꯅꯠꯇꯦ, ꯑꯩꯅ ꯀꯦꯔꯛꯄꯗ ꯊꯤꯔꯦꯗ ꯅꯨꯡꯉꯥꯏꯇꯦ. ꯌꯥꯔꯝꯃꯅꯤ, ꯃꯥꯗꯤ ꯃꯁꯥꯒꯤꯁꯨ ꯌꯥꯝ ꯉꯧꯕꯅꯤꯅꯀꯣ. ꯄꯤꯁꯨꯝ ꯍꯜꯂꯤꯔꯣ? ꯄꯤꯁꯨꯝ ꯌꯦꯛꯄꯁꯦ ꯀꯩꯅ ꯌꯦꯛꯅꯤ ꯄꯤꯁꯨꯝꯁꯤꯗꯤ? ꯁꯤꯁꯦ ꯕ꯭ꯔꯁꯁꯤ ꯂꯥꯛꯑꯦ, ꯄꯤꯁꯨꯝꯒꯤ ꯕ꯭ꯔꯁ. ꯄꯤꯁꯨꯝꯁꯦ ꯀꯩꯅꯣ ꯄꯥꯎꯗꯔ ꯑꯃꯨꯕꯗꯨꯅ ꯇꯧ. ꯂꯤꯀ꯭ꯋꯤꯠꯅ ꯇꯧꯗꯣꯏꯔꯥ? ꯂꯤꯀ꯭ꯋꯤꯠꯅ ꯇꯧꯗꯣꯏꯔꯥ? ꯂꯤꯀ꯭ꯋꯤꯠꯅ ꯌꯦꯛꯇ꯭ꯔꯗꯤ ꯀꯩꯅꯣ. ꯌꯥꯝꯗꯤ ꯃꯨꯍꯜꯂꯛꯀꯅꯨꯀꯣ, ꯑꯩ ꯀꯩꯅꯣ ꯇꯧꯋꯦ. ꯌꯥꯝ ꯃꯨꯕꯗꯤ ꯄꯥꯝꯗꯦ. ꯀꯩꯅꯣ? ꯀꯩ ꯃꯥꯟꯒꯦ? ꯀꯩꯅꯣ ꯃꯥꯜꯂꯝꯗꯧ ꯌꯥꯝ ꯃꯥꯜꯂꯦ, ꯑꯩ ꯎꯗ꯭ꯔꯤꯀꯣ. ꯌꯦꯡꯗ꯭ꯔꯤꯕꯣ? ꯑꯩ ꯌꯦꯡꯗ꯭ꯔꯤ. ꯌꯦꯡꯉꯨꯔꯅꯨ ꯑꯗꯨꯗꯤ. ꯑꯩꯁꯨ ꯍꯣꯔꯦꯟ ꯂꯣꯏꯅ ꯌꯦꯛꯄ ꯂꯣꯏꯔ ꯌꯦꯡꯉꯁꯤꯔꯥ? ꯌꯥꯔꯦ. ꯆꯤꯟꯕꯥꯟ ꯂꯥꯏꯅꯔꯗꯣ ꯁꯤꯅ ꯌꯦꯛꯁꯤꯔꯥ? ꯕꯤꯅꯥꯇꯥ ꯃꯥꯟꯅꯕ. ꯌꯥꯔꯦ. ꯑꯥꯏ ꯁꯦꯗꯣꯁꯦ ꯂꯣꯏꯗꯧ ꯃꯥꯜꯂꯦ. ꯑꯥꯏ ꯁꯦꯗꯣ ꯅꯠꯇꯦ. ꯑꯥꯏꯕ꯭ꯔꯣꯁꯦ. ꯌꯥꯔꯝꯃꯅꯤꯅ. ꯀꯔꯤꯅꯣ ꯅꯪ? ꯃꯊꯪ ꯑꯥꯏ ꯁꯦꯗꯣꯔꯥ? ꯑꯗꯨ ꯍꯥꯏꯂꯥꯏꯇꯔꯅꯦ. ꯑꯥꯏ ꯁꯦꯗꯣ. ꯁꯤꯒꯤ ꯃꯆꯨꯁꯦ ꯄꯤꯡꯛ ꯃꯥꯜꯂꯦꯀꯣ. ꯁꯤ ꯄꯤꯡꯛꯂꯣ? ꯃꯥꯅꯦ. ꯄꯤꯡꯛꯁꯦ ꯇꯧꯒꯦ ꯍꯧꯖꯤꯛ. ꯑꯩ ꯈꯨꯠꯅ ꯂꯧꯒꯦ. ꯑꯩ ꯈꯔꯕꯨꯗꯤ ꯍꯦꯚꯤ ꯑꯣꯏꯔꯝꯃꯅꯤ ꯑꯥꯏ ꯁꯦꯗꯣꯁꯦ. ꯑꯩꯅ ꯈꯪꯖꯕꯤ ꯑꯃ ꯂꯩꯔꯦ. ꯍꯥꯏꯗꯤ ꯈꯔ ꯌꯥꯝꯈ꯭ꯔꯦꯕ ꯑꯩꯅ ꯄꯥꯝꯕꯗꯣꯀꯣ. ꯌꯦꯡꯉꯁꯤꯅꯦ. ꯌꯦꯡꯉꯁꯤ. ꯁꯤꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤꯕ. ꯁꯣꯝ ꯁꯥꯏꯗꯁꯦ ꯈꯔꯗꯤ ꯌꯥꯝꯃꯝꯃꯅꯤ. ꯑꯩ ꯈꯪꯉꯦ. ꯑꯩ ꯃꯤꯠꯁꯦ ꯌꯥꯝ ꯇꯧꯅꯤꯡꯗꯕ. ꯅꯪꯁꯤ ꯇꯧꯕ ꯃꯥꯜꯂꯤꯗ. ꯆꯨꯝꯕ꯭ꯔꯥ ꯂꯣꯏꯁꯦ? ꯆꯨꯝꯗꯣꯏꯅꯤꯀꯣ, ꯑꯥꯏ ꯁꯦꯗꯣ ꯈꯨꯊꯥꯁꯦ. ꯀꯩꯅꯣ ꯃꯤꯠ ꯅꯠꯇ꯭ꯔꯣ? ꯃꯤꯒꯤ ꯃꯃꯤꯠꯁꯦ ꯀꯣꯠꯇꯣꯏꯅꯤ. ꯕ꯭ꯔꯁ ꯑꯥꯏ ꯁꯦꯗꯣ ꯕ꯭ꯔꯁ. ꯕ꯭ꯂꯁꯁꯦ ꯂꯤꯀ꯭ꯋꯤꯠ ꯍꯥꯞꯇꯣꯏꯔꯣ? ꯀꯩꯅꯣ ꯍꯥꯞꯇꯣꯏꯔꯣ? ꯄꯥꯎꯗꯔ ꯕ꯭ꯂꯁ ꯍꯥꯞꯄꯒꯦ. ꯄꯥꯎꯗꯔ ꯑꯣꯏꯅ. ꯀꯩ ꯃꯆꯨꯅꯣ? ꯕ꯭ꯂꯁꯁꯦ ꯀꯩꯅꯣꯗ ꯄꯤꯡꯛ. ꯁꯤꯅ ꯇꯧꯔꯣ.
예. 민지에 민지네 컴브라. 민지에 이게 너지 아난 버자. 센터로. K-pop makeup. Jennie from Blackpink की makeup ने हमारी blush. 오기 되니라. Not Jennie Craig. I know. 가장 나쁘니 가장 where's the nose? Blush yang pantai ni nanti. Có ino he, Victor Blush nào, ok. Oh di Carino. Yaar. Sen powder thar ge. Powder ki a flat brush. Si jana ni na. Yaar ba production. Tap tap. Lips wali. Wait. Lúc này có còn được không thanh? Anh tên Lip tôi khởi biểu. Ồ. Tiếp tiếp. Nhiệt biểu đó, tình biểu. Không đến nắng mau chụp bám vào video này. Sắp bị. Xem được ba. Xem ba. Xem mẹ. 现在烫的呀。现在烫的呀。 Ba lên luôn nè. Xin cái này. Xin cái hàng này tổng này. Cái nó. Ờ. Xem ba. Ờ. 하다 소리. 미안하다. 이놈도 뭐지? 와, 맞네. Udah tip dong. Ya di Pak. Mana tuh nggak tuh coba. Kaino. Cho tôi này. Oh. Selesai Pak. Ya, mama. Ai không được lịch trình gì đấy hả? Ya, mama. Chúng mình có. Tập đi không? Ya, mama. Cây bạn đi kìa. Gak kayak wali kayak. Ya Pak. Ya, mama. Ya Pak. Oke oke. Itu. Cây bạn vô được. Iya, ya tidak dia. Udah mitse. Mà. Làm chi video gì vậy kìa. Ê nhưng mà cậu chăm. Nhầm chip mà dần tông bị đâu đi. Nên kìa. Ya. Nanti ya. Foundation tadi apa tuh blend tau tuh. Hiểu. Nanti blush em tuh. Blush em tuh. Lần cái tay nghe mà nó không đây. Eyeshadow ini. Eyeshadow. Ya đây. Ya, đang câu rồi gì? Em Tung bây giờ tụi mang thì có băng. Băng đây còn băng ạ. Đây đây. Số bài CP bấm chỉ đã xài của tôi là thì cây nồi thì có gì? Ubra. U thì hết. Gì kia nó? Không thì hem. Gì kia nó? Đây em tắt hơn. Kiro. Moisturizer bây giờ. Gì đây? Cái số cuối thao mà mình có vậy. Tôi tự nghĩ cũng tôi dự. Thì tốt đấy. Ôi nè. Ôi nè. Mày Cái số 2 này cái Mẹ vừa. Chứ. gì cơ? Powder cái nào? Phải powder. Em hiểu biết là bao được vậy. Em lại tôi bao. Nó cái nào? Pigments. Kayak yang tuh juga. Đấy tập rồi. Đấy thì cái nồi là cái đó. Liquid cái đó cái đó. Sile. Thế nên liquid cái đó. Thế thì bên nhau tại hai bên nhau. Pigment hai di heavy di tau kan.
ꯇꯞꯅ ꯇꯧꯔꯣ ꯍꯥꯏꯗꯤ ꯇꯞꯃꯟꯈ꯭ꯔꯦ ꯆꯨꯝꯕꯗꯤ ꯃꯥꯜꯂꯦ ꯑꯩꯅ ꯆꯨꯝꯃꯦ ꯃꯈꯥ ꯇꯧꯔꯣ ꯆꯨꯝꯃꯦ ꯆꯨꯝꯗ꯭ꯔꯅꯦ ꯁꯤꯁꯦ ꯆꯨꯝꯃꯦ ꯑꯩ ꯈꯪꯗꯦꯀꯣ ꯀꯩꯅꯣ ꯈꯪꯗꯦ ꯆꯨꯝꯃꯦ ꯍꯥꯏꯕ ꯃꯤꯇꯣ ꯊꯤꯜꯂꯛꯄꯅꯦ ꯌꯥꯝ ꯍꯩꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯝ ꯃꯁꯥꯏꯅꯦ ꯍꯥꯏꯗꯤ ꯅꯦꯆꯔꯦꯂꯤ ꯑꯗꯨꯝ ꯍꯩꯕ꯭ꯔꯕ ꯁꯨꯃꯥꯏꯅ ꯍꯩꯇꯦ ꯃꯤ ꯇꯧꯗꯅ ꯂꯥꯛꯏꯁꯤꯕꯨ ꯑꯗꯨꯝ ꯍꯩꯕ꯭ꯔꯕ ꯅꯪꯁꯦ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯑꯥꯏꯁꯦꯗꯣ ꯀꯩ ꯃꯆꯨꯅꯣ ꯁꯦꯗꯣꯗ ꯂꯩ ꯃꯩꯇ ꯑꯗꯨꯝ ꯇꯩꯔꯛꯑꯣ ꯌꯥꯏ ꯑꯩꯗꯤ ꯈꯔ ꯕ꯭ꯔꯁ ꯄꯤꯔꯛꯑꯣ ꯅꯦꯆꯔꯦꯜ ꯀꯩ ꯀꯔꯝꯕ ꯕ꯭ꯔꯁ ꯄꯥꯝꯃꯦ ꯈꯜꯂꯣ ꯑꯩ ꯑꯥꯏꯁꯦꯗꯣꯒꯤ ꯕ꯭ꯔꯁꯅꯦ ꯈꯜꯂꯣ ꯑꯄꯤꯛꯄꯗꯣ ꯑꯗ ꯂꯩ ꯁꯤꯁꯤꯔꯥ ꯑꯩꯗꯤ ꯃꯆꯨꯁꯦ ꯂꯣꯏ ꯌꯥꯟꯁꯟꯅꯔꯦ ꯏꯁ ꯃꯄꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯄꯤꯔꯛꯑꯣ ꯀꯩ ꯃꯁꯀꯥꯔꯥ ꯄ꯭ꯂꯤꯖ ꯃꯁꯀꯥꯔꯥꯒꯗꯤ ꯇꯩꯕꯤꯔꯅꯨ ꯉꯝꯕ꯭ꯔꯥ ꯑꯥꯏ ꯁꯦꯗꯣꯗ ꯑꯗꯨꯝ ꯐꯖꯅ ꯇꯩꯕꯤꯔꯣ ꯃꯁꯀꯥꯔꯥ ꯑꯗꯨꯝ ꯍꯧꯖꯤꯛ ꯕ꯭ꯂꯁ ꯊꯥꯔ ꯀꯩꯅꯣ ꯕ꯭ꯂꯁ ꯍꯥꯏꯔꯦ ꯐꯥꯎꯟꯗꯦꯁꯟ ꯊꯥꯔꯒꯦ ꯐꯥꯎꯟꯗꯦꯁꯟꯁꯦ ꯁꯦꯠꯁꯦ ꯀꯩꯅꯣ ꯑꯩꯒ ꯏꯆꯥꯟ ꯆꯥꯟꯅꯕ ꯑꯝꯇ ꯍꯦꯛ ꯂꯩꯇꯦꯗ ꯑꯍꯨꯝ ꯂꯩꯔꯦ ꯁꯤ ꯑꯃꯁꯦ ꯅꯠꯇ꯭ꯔꯥ ꯑꯍꯨꯝꯁꯨ ꯂꯩꯔꯦ ꯁꯤ ꯇꯧꯔꯒꯦ ꯇꯧꯒꯦꯔꯣ ꯈꯨꯠꯅꯔꯥ ꯈꯨꯠꯅ ꯇꯩꯒꯦ ꯍꯥꯏꯗꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯀꯅꯥ ꯃꯥꯜꯂꯝꯗꯧ ꯃꯥꯟꯒꯦꯕ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯇꯣꯟ ꯍꯥꯏꯗꯤ ꯁꯤꯁꯦ ꯆꯥꯟꯅꯕꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯣꯟꯇꯣꯔꯒ ꯕ꯭ꯂꯁ ꯀꯞꯄꯤꯔꯣ ꯕ꯭ꯔꯁ ꯌꯥꯝ ꯂꯩ ꯕ꯭ꯂꯁ ꯄꯤꯔꯛꯑꯣ ꯃꯤꯁꯦ ꯌꯥꯎꯕꯤꯗꯣꯏꯅꯦ ꯀꯃꯟ ꯀꯩ ꯃꯆꯨ ꯂꯤꯞꯁꯇꯤꯛ ꯑꯩꯗꯤ ꯅꯦꯆꯔꯦꯜ ꯇꯧꯔꯛꯑꯣ ꯌꯥꯏ ꯇꯧꯔꯣ ꯑꯗꯨ ꯁꯤꯃꯥ ꯀꯞꯄꯅꯨꯀꯣ ꯁꯤꯃꯥ ꯀꯞꯄꯅꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯩꯕ ꯃꯥꯅ ꯈꯪꯗꯦꯕ ꯃꯥꯅ ꯈꯪꯗꯧ ꯁꯤꯁꯨ ꯆꯨꯝꯃꯦ ꯀꯥꯏꯗꯅꯣ ꯌꯥꯝꯃꯜꯂꯀꯣ ꯅꯪꯕꯤꯔꯤꯁꯨ ꯌꯥꯝꯃꯜꯂꯕꯐꯖꯕꯅ ꯂꯣꯏꯔꯦ ꯐꯤꯂꯝ ꯃꯤ ꯆꯠꯂꯣ ꯐꯤꯂꯝ ꯌꯥꯔꯦ ꯎꯔꯤꯡꯗ ꯂꯣꯏꯔꯕ ꯃꯥꯜꯂꯦ ꯌꯥꯔꯕ ꯌꯥꯔꯦꯅ ꯈꯜꯂꯕ ꯌꯥꯔꯦ ꯐꯖꯩ ꯌꯥꯔꯕꯣ ꯑꯩ ꯂꯧꯊꯣꯔꯒꯦ ꯂꯧꯊꯣꯔꯣ ꯎꯗ꯭ꯔꯤꯌꯦ ꯉꯥꯏꯍꯥꯛ ꯎꯏꯁꯟꯒꯣ ꯐꯖꯩ ꯌꯥꯝꯅ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯅꯨꯃꯤꯠꯇ ꯏꯕꯥꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯜꯂꯦ
ꯑꯩꯒꯤꯅꯗꯤ ꯍꯦꯜꯂꯦꯍꯦ ꯑꯩꯒꯤꯅꯗꯤ ꯈꯤꯇꯪ ꯈꯨꯠ ꯑꯗꯨ ꯅꯪꯅ ꯀꯩꯅꯣ ꯇꯧꯈꯤꯕꯩꯅꯦ ꯑꯩꯅ ꯁꯦꯀꯦꯟ ꯇꯥꯏꯝꯗ ꯀꯦꯕꯩ ꯅꯪꯅ ꯌꯦꯡꯉꯣ ꯈꯪꯍꯧ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯈꯪꯍꯧꯕꯩꯅꯦ ꯐꯥꯒꯤ ꯃꯥꯟꯕ ꯌꯦꯡꯉꯣ ꯑꯩꯒ ꯃꯥꯒꯁꯦ ꯅꯪꯅ ꯈꯪꯍꯧꯕꯩꯅꯦ ꯀꯔꯝꯕ ꯖꯒꯥꯗ ꯑꯗꯨ ꯀꯦꯗꯣꯏꯅꯣ ꯑꯣꯏꯔꯁꯨ ꯀꯦꯕ ꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯇꯥꯔꯝꯃꯦ ꯕ꯭ꯂꯁ ꯇꯨ ꯑꯗꯩ ꯀꯣꯟꯇ꯭ꯔꯣꯜꯒꯗꯨ ꯎꯗꯤꯌꯦ ꯎꯗꯦꯕ ꯀꯣꯟꯇꯣꯔꯗꯤꯕꯨꯗꯤ ꯑꯍꯥꯟꯕꯗ ꯅꯪ ꯀꯩꯅꯣ ꯄꯤꯁꯨꯝꯁꯦ ꯁ꯭ꯋꯥꯏ ꯌꯧꯕ ꯌꯦꯛꯑꯝꯃꯦꯕ ꯅꯪꯅ ꯐꯥꯎꯟꯗꯦꯁꯟ ꯕ꯭ꯂꯦꯟ ꯇꯧꯕꯗ ꯂꯣꯏ ꯒꯣꯈꯤꯕ ꯋꯥꯅꯦ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯇꯧꯔꯝꯃꯤ ꯐꯖꯅ ꯕ꯭ꯂꯦꯟ ꯑꯩꯗꯤ. ꯇꯧꯔꯝꯃꯦ ꯐꯥꯎꯟꯗꯦꯁꯟꯕꯨꯗꯤ ꯑꯗꯨ ꯁ꯭ꯀꯤꯟꯒꯗꯤ ꯈꯔ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯁꯦꯗꯣꯒꯁꯦ ꯌꯥꯝ ꯐꯖꯅ ꯕ꯭ꯂꯁꯀꯅꯦ ꯃꯄꯥꯗꯒ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯑꯗꯣ ꯀꯔꯝꯕꯅ ꯀꯩꯅꯣ ꯇꯧꯒꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯅ ꯀꯦꯒꯦ ꯃꯌꯥꯝꯗꯒꯤꯁꯨ ꯇꯥꯖꯒꯦꯕꯀꯣ ꯑꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯣ ꯌꯥꯔꯕ ꯌꯥꯔꯦ ꯃꯊꯪꯗ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯨꯝꯃꯨꯔꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧꯒꯠꯄ ꯋꯥꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯇꯨꯝꯗꯦꯅ ꯑꯩꯈꯣꯏ ꯊꯋꯥꯏꯅ ꯁꯛ ꯈꯪꯗꯧ ꯃꯥꯟꯗꯦꯕ ꯃꯥꯟꯗꯦ ꯃꯥꯟꯗꯦ ꯃꯪꯒ ꯃꯪꯗꯧ ꯌꯥꯝ ꯃꯥꯟꯗꯦ ꯊꯤꯅ ꯅꯦꯆꯔꯦꯜ ꯇꯥꯅ ꯀꯦꯈ꯭ꯔꯦꯀꯣ ꯏꯕꯥꯅꯤꯃꯛꯅ ꯉꯁꯤ ꯑꯔꯣꯏꯕꯤꯅꯦ ꯑꯩꯗꯤ ꯌꯥꯝ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯄꯥꯝꯖꯕꯅꯦ ꯑꯗꯨ ꯅꯦꯆꯔꯦꯜ ꯃꯥꯜꯂꯤꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕꯤ ꯀꯩꯅꯣꯝꯃ ꯃꯥꯜꯂꯤ ꯆꯥꯏꯅꯤꯁꯀꯤ ꯃꯦꯀꯞꯀ ꯃꯥꯜꯂꯤ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯦꯟꯇꯔꯇꯦꯅꯤꯡ ꯇꯧꯕ ꯚꯤꯗꯤꯑꯣ ꯃꯊꯪꯗꯁꯨ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯁ꯭ꯄ꯭ꯔꯦ ꯆꯥꯏꯍꯧꯗ꯭ꯔꯦ ꯏꯁꯄ꯭ꯔꯦ ꯆꯥꯏ ꯑꯗꯨꯗꯤ ꯃꯇꯥꯎ ꯁꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯟꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯒꯨꯗ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ